Hello मैम अने वीडियो सेमलपसे कुइद्री था अहुम मरी फादा ngairi adubu mayam gi love and support tagi agi video sing asida lakh hena views phangma ngamana maram orga aise advertisement gi video kya ama phangma ngamjare aduga paisa ju khara thokpa ngamjare adugi damakta mayam pumna pu ahan makta haninga ledana thagachari handak su advertisement tobiyo haidana jaga ahum mari dagi request lai adugi aina ngasi gi oina di city cafe haina nauna hangtorpa cafe ama ka advertisement tawnabagi damakta chatkadabani adugi ahan bada aina agi pochai sing check tawthoa matung da piron je chatle piron chan matam sida summer ne na documentic cycle but anyway thabak ni tawdaba yadabani sagera ingera nagera naroida ko paisa thokna bahona daba yadabani punchi de khitang dorju mai pakna bagi damakta video shemase khoina di yamna live yamna nungai ba thabak man be wani ba adu video shemase yam luye ba aiju ne yam line ne khalame adu isana tarawne ne khange yam luye ba maram di video ma semak matam sida khoina tahaning mo tarak ba khoina kok da khanbana ama video da tarak bana ama video matik amgi damakta numini ni ka changpa video se anu anu semak to ni content anu anu khalak to ni adu kok matha sa bana marol ama video se mayam ni yeng ba nungai na bagi damak